Ngasigi oiba latest update khara thamjagi Kangleipak Communist Party PWG MC Unification PRO singkhai ganbana Kanglesa mayamda zero asi khanganjari Kangleipak Communist Party People's Work Group PWG na QNET Noida Sector143 telephonic online scheme kamari lenana makata na lebak miyamda wapam khara thamjari KCP PWG na war on online financial crime online fraudulent activities haiba pandamda tax force ama sengkat khibaga lonana January gi tang 15 2025 da lup asina thoksakiba press release aduda sithauba scheme kharagi maming makada pizari ahanbada kiran bala usam khurkhun ani subada thaudang boilemba taubung mamanglaikai ahum subada barun naure mahakle pamasi not yek non mari subada laina yengkhom Arunachal Pradesh manga subada yengkhom Umendra Kaksing taruk subada Moirangthep Boboi Kaksing taret subada Koko Korauthak Maring Palen nipan subada Nelson Tingnam Kaisampat mapan subada Adim Pamai mahakle pamasi not yet non tara subada Somarani Naurem Kaksing taramathoi subada Nikas mahakle pamasi not yet non mathakta panjariba Meeoi sing asi scheme asibu saraibada yamma chauna thaudang lauriba Meeoi ngaktani amasung Meeoi sing asi Noida UP gi makhada panjariba location sing asida lairaga operate tawbani haibasi lumna phaba ngamjare ahanbada sector 138 Paramount Society ani subada 134 Eco City Society ahum subada sector 168 Lotus Zing Society mari subada sector 168 Jabit Society manga subada sector 132 JP Society ni hairi lumna January 15 da thoksakiba press release aduda serial number 13 yauriba Meeoi sector mayum Adit Kumar hariba Meeoi asi technical error ni haina sengdoksage makha tarakpada lumna thamjaningba wafamdi January 15 amasung January 13 ngasigi press release asita panjariba men equising asigi mama mapa oiba oibi singna miramda lotlaga leiriba isai sag angangsing asi miramdagi athuba matamda kauthokpiduna lupta numi humnigi manungda changjarknaba seron asi amukhana thokjabani karigumba lupki press release asibu tarai tauraga isai sag angangsingbu miramda makhata lotlaga thambige haibagi wakhanda stand tauraga lairagadi mandugi teksak imu manungi mama mapa oiba oibi singna pujagadabani haiba wafamasi laibak miyamda mediagi khutangda hanganjari Haudik kyang koida ming aris kawi hairi haksa ma Taduna Leirmle hairi hospital da Haikhre